Meefam Adugi atmosphere da MP Bimol Akoijam na Nungnangba Phongdorakli manipur da thooningdaba thodok kaya thokraba matungda chatliba chahi asigi February 13 da president rule thamduna ngasi fawba leirakpa asida pelaktraba miyamna leingak ama pit lehanbiu haina chatliba chahi asigi June dagi demand tawduna laklabasu majority oriba BJP na ngasi fawba leingak semlagani kaya hairabasu semba ngamdana lagli Thakragi mamangda BJP ki National Secretary BL Santos na Manipur da laklamba matamda Bihar election loiraba matung leingak sembagi matangda khanagani haina phongdorakli laikrabasu semdana ngasi fawba leiri December 12 nupi lal ningsing thoram yawba lakpa former CM Nongthoma Biren na media da phongdokhibada Center na BJP MLA sing Kauri athubada leingak semlagani haibagi thajaba lei haikraba matungda ngarang December 13 da Delhi da MLA sing BJP ki National General Secretary BL Santos amadi North East in charge Dr. Sambit Patrana preside toduna mifam amafamkhre mifam aduda national leaders singi maikaidagi Manipur gi housing oriba fibam hana fahan kisi Kuki ki marakta yelakpana kuki MLA singna tainagadabani amadi maitai singna yelakpada maitai MLA singna tainaduna lairiba tangdu leitadaba fibam asi hana fahananaba khangalakhi maramaduna miyamna fam pamliba popular government house maki oina sembagi wafam leitri Houkhiba Numitta Phamkhiba Meefam Adugi matangda ina Manipur parliamentary constituency gi MP Dr. Angomcha Bimol Akoijam na mahake Facebook account da thagalapa post abada ngarang Phamkhiba Meefam Adu party pundrabasu yengbada nungaiti haina phongdorakli mahaki post adu da makhata na hai Manipur gi oiba wafam khanaba Meefam adu da national president yawudaba amadi state president ga Meefam president tawriba singapuna faminadaba loinana sitting arrangement fajadaba gi matangda Nungnangba phongdokbaga loinana masi ekoi pumna makna yengsinba ma changi haina post adu da makhata ri